ngasi asi chahi asi gi ahanba irai numitni ahanba maktada Hello Manipur tabiriba pumnu makpu Hello Manipur gi maikaidagi anoba chahi gi yaifamangol bijari aikhoi khudingmak nada yektana pukning maka lamna hakchang fana leiba chahi asina pubirakpa pinabiba oiresano hakchang phabana miyoibagi athoiba lanni haibasidi miyam pumnumakna prithibina yanaraba wafamni aduna hairiba wafam asiga mari linana ngasi chahi sigi ahanba hakselgi live phone in program gi thamjariba hiram asisu ana ye gyawdana hakchang phana kamdongna legadage haibasigi matangda thamjabani hiram asigi matangda hojik studio da lengsindana leibire Dr. Khundong Bompalin consultant plastic surgeon amadi chairman and managing director Caesar Hospitals chillaba matam kai thokpiduna Dr. studio da lengbirakpagidamakta thagachari taram nokchari thagachari aduga egi site su all India radio bu hanna thagachari sahi khudingi ahan pat friday se masigi aigonda opportunity ma pibi basi engam nungai loinana tabi papuna mapusu hanna happy new year haijari okay nungai thank you Doctor hogdok chabasidi miyoibagi khwaidagi maru oiba lan oiriba hakchang phaba haibasi gamari leinana aikhoi miyoibagi punchi da aikoina malemsida khongda dana hingamiba punchi sidaista health si kya maru oige aikoi punchi damta takpiyo hakchang health is well haise narakanda khange karimta pamte billionaire si ai sara amata hauna sahalo planning na sahalo ai lantumsi tanghan bithoke habi yauribni aduna health si adugi metu oi maru oi aduga koi life ki purpose koi hingbasini healthy when hingbasini aduga health si World Health Organization mental physical and social well-being and defined that way not only the absence of infirmity disease like tabadana da koi adaida spiritual health isu hapsanaba hotnari haidare sini hojik maruiba aduga health gi hen ba posi amarum da haraga leite habtare punamoksi kaim da kanate ai hingdradi kaim leitre haidare mi fudi maksi everybody wants to live longer and look younger asi yamna fundamental magi instinct when elija ba pot ngak tani aduna yamna exciting oi ba hingbagi research da last 4-5 decades da am kana changjali basi kamai tawna queen hingdage healthy when hingdage kamai tawna younger oigadage habisigi achauba research athanai hoi aduna masigi aikoina longevity miyoibena punsi nungsangna chahi chama hena akoigi chahi chama gi hingnanabagi masigi manungda leiriba secret key se kari oi haina lobige doctor tasempadi miyoibena polko matamda sahi chama khaktanate akoigi history da sudum sahi samri samga lising ma hingba sudum yaukre ado hariba posi akoi environment natraga ai ishana to hondana koi hakchang si damage to honbani aduna hingba sidi yamna sangna adum hingba yabagi possibility dum lai aduga 19th century horopada miwebagi punsi si average da 20 years katang orame ado matamdu da di infectious disease mayam communicable disease mayam lebni na sibi sa si mass when si adugi average lor pane tablo tamne henglakna hawjiti india yu na so sabedi mathakta lae ado japan gumba australia gumba usa gumba da 80 mathak sam laire ana hingbasi koi gi knowledge ki makha poli akoina preventive health care habitare or preventive medicine khangakpa koi gi haksang si longevity si masi 30% is genetic ni aduga 70% di akoi gi lifestyle ni or epigenetics hai tare lifestyle sina akoi gi punsi si haksang gi health si yamna sa yam chaw na mating pang ha besimadi over the years adum prove tawre ado lifestyle habisi dam la isina chana thakna ba tawriba chabasi we are food what we eat hai akoi chabasina thakpasina akoi gi haksang si magi health si decide tawi adagi akoigi sajen si exercise obi yoga obi tongan ba mayam like ha ada taseng badi World Health Organization yam chawba warning wa piri si India da 63% si akoigi series NCD hana non communicable disease hai akoi lifestyle related disease hai masi India a world ki kwai yang masing ni ada sigi am chawu warning si
warning si pirabani adu India ge haji 2025 si capital world gi diabetic capital oi hai tare adagi cardiovascular disease quite yam lei hai tare hello ming li pham tak piro wahang hang bio hello aduga phone si lakti la bani doctor aduga masi ngai ring si de sida mioi bana nari se hujik doctor na tak pire khoi gi matam amada di sahi kun ta malem gi amna ngali period ta sahi kun kunthra sai sida mioi be se dum sai sida sahi kunthra changa di ma si sirani habagi leram badu sum wang khalaktana khoi ge ana laengi kudong chaba mayam phangdana hujik ti even 70 80 ji advanced countries in India da zu hujik tamna health ki care facilities hi hengalak badana khoi gi kakhala adu mioi bana nari ba ai gi hakchang gi khoi gi punchi nuksang ni hingjaga do du da nahal ai se doctor hujik tak pi ba 30% amana ai gi pari puri da gi ai gi imung manung gi pari puri da na ki balaina mayam do aingon su chances lei haibagi 30% genetic ama lei re 70% lifestyle ama oire si ma leijaraga akhoi gi ai ngonda nahalai ba ai gi punsi telhan na bugi tawre isi kari nom ta tapiyo jig matang dani ko da lifestyle harisi lifestyle si da si ka tasuna na lifestyle ai de ai gi ithong ni ai gi personal ba punsi mahing ni sa bagi thak bagi exercise ki mental hygiene the tonga ba magi say corporate wellness kind of corporate all the amtin stress later kolapa and menopausal trip kind of mi we na koi thagi khamak podam da wa ba ma si mayam si machine maram weraga mi we gi punsi te hlali du loina na akhoi climate change ina su yam chaw ba impact ama piri hojik yamna emerging kano si koi climate change oi dori ai di sagalak pasina maram weraga ising koi chaw bagi nong ta bagi helak ba koloba kang bagi helak ba atagi himalaya ai si koi sogdor badagi kano gi sea level hengalak na leiba yarwi da ba displacement na blaka da mayam bere air pollution aduga heat wave bayam sina langsi am thina sokadori aduga angang da chawna sokadob sina wai malnutrition lakada ba food scarcity laibadagi adagi vector borne diseases adagi waterborne diseases mayama lakada mayam laire aduga mental health si achawa ma widori kaino da narak pa habasi laitaga leita ba habasa phangta ba habasi am chaw ba kaino ni aduna displacement lakada ba kolpa ecology da adagi economics da solka da extreme of age da yam hena sokadori sigi awareness pina ba na koi handaki sahi si da February tai trama da city convention da chawa conference mo hui panazari happy association of healthcare providers of India ma pandagi su koi expert sing doctor myam lakpa dori ba tara mari lakani impact of climate change on human health tapiyo hello Tajari ba I said na bol fujing tiding degi hawai ba mi boto ba takpiro ai boto ba kharadi takpide ko aya mano fujing hakjang thobda fujing hakjang se sidina ya da ba khudamoi na hado hidang mana odo sidina ya da ba ni thapja ko do man sida kaya mu akai ba lai be man sigi batang na amtang kumthada takpiro mo wai expert phani doctor data bisi koina hajik pajaki ba chari ba thai ba mayam sine khoi si decide to have si da som gi si yaw re hidak mana simati am chawna proof tawre khoi gi oral cancer ta hole ha se ada northern India sine wo ga ni khoi gi India himno da yamna kwai di hena oral cancer taw ba mafam hi oi ni ada hidak mana si na draga smoking sina so on basi lungs aduga respiratory tract ba mama gi oral cavity sida yam chawna so i masi lifestyle da yawrba pot amani masi saroi da bathui da bangak tani hoji yam chawna ban tawriba the India government ki policy oina adumain tawna thamjage masina taholise yam mana cancer thole duga chronic koi sumur hon bada khian ba adagi lungsi fibrosis tawraga kaino tawba emphysema adi chronic bronchitis tawbasi hello maikuna ni hello Manipur Tajar hakching gi thoram si da wahang matang hangjage na tawjarba tapiyo mingle from tapiro wahang hangbi phone tawje ba ya habisi khanga bukso wanga part 1 degi live stream hemanta tapiyo ahan do mukta anu bu te kan lakda agaswani palam di doctor bu ko yai phoi paujin pijari ko ni su yai phoi paujin pijari tapiyo topic si da hangjin ngra doctor
hakchang phabana lamne haibibani na ikhoigi ninkham tha matam sida ikhoina chaba thakku sida ising aying busi ikhoina adum singina matam da hakchang ni hitchi khara tunggatpa masi ikhoina matam le kibita asaba ising si adum sijina busini hena khwai ni best gadra aduga aying bo olaba chakshi chaba matam da khara khajik ikoi control to bata ka laidra masi kadai phobada masigi wakhalonsi hena fagadagi habisi matang da dokabiki sapun tajin ayamba matamda body temperature da chabana usually phai hai tare aduga ingba saba habisi di todona bu maru oide maru ina food si tasena safe oiribra maru in infection leibra leitabra agora ingna su kai kan da freezer thami mahik unai sang da na ingba da di mahik sing su hingba ngamdaba aduna ingba koi gi saba habisi thoidona yam kana di kaide aduga hakchang gi body temperature da chaba yam hena sana chaba su fatte how hen ingna chaba su fatte extremes of everything is bad hai dare admaina thamjage hello amingli from takpiro wahang hangbiu Good morning, sir. Good morning. I called Tawjari, I have Tagi Tangam Nabadi Tawjay, sir. Takpiro Nabadi. Then Sin Diriba Sadagi comes in the Amana. The Quagi, Hausichi, Akogi, Hassan Pana, Yeta Kaidana, Ladiba Isasi Makta, the Quagi, Hausiki, Oiriba, Lepaki, Oiriba Haitare, Wakandi Nungai, Deba, Aduga Maru Ainasar, I know the Mamma. Takwagi hauji the Lipkin the lady ba Kambuje, Takwagi Masama Upana, Injan Kajan the Dileba, Adu Wakandi Yana Nuaitaba Asiga, Takwagi Masi Masama Upa, the Yeluji, Tunda Akaiba La Cadra, Adu Masigi Wapan Titan, then King Diriba Sa, the Wapan Karata. Thank you, sir. Pani, Akwagi Yang, but the Hachang Masama Upana Uba. aduga manung da di ekhoi gi pukning da di polum puba adagi waba sigumba se doctor physical health siga mental health ka yani gi correlation se ajik world da maru aina scientifically functional MRI adagi EEG adu masaru imoto hariba mayam si aduga yengbada wakhal ga khoi hakchang mari leine habisi di proof tawle ado wakal sina maram oiraga ekhoi brain sidagi thadokpa chemical mayam lai doctor chemical sing sina ekhoi organ gi cell sing sil oina control tawripni aduna consistently yamna sangna magi anxiety depression lairaga di maduna anaba oirakpagi chance yam wange ekhoi we are participating in the disease process disease formation hai tare doctor aduna maram oiraga chemical say happiness peptide lay aduga stress peptide lay adrenaline noradrenaline aduga cortisol hari singsi tasena harabda bp wangkhalan ba aduga diabetes to han ba adugi kanoni adu tasena hajik relief and lay ba singsina lay ba stress si demitik yamna lay naidi hainingai leitre si kuiraga di masina maram oiraga tonga tongba leina lakani aduga chronic oirakani na thamjage masigi si yamna chauna ngakthokpa hisini koina maruina ngasi si preventive medicine hai ngakthokna ba hotna ba ai ki government gi side gi authority side gi praja gi punama hona bina ba dakar lei na khali natraga di am chauba issue ai gani koi leiba am sem ba ha si infection aduga laina leiba kanguna sem bangam ponte asa phana legadabani aduna masi koi gi responsibility ni habtare hoi phone call am tagam lo kachege hello adugo siga khara mari leina na doctor ekhoi gi miyoi bana hingi basi chumnagi chahi chama ga punsiraga dum phamung da taraga chahi chama chubadu di natte yamna wakhan nungai na makala na stress free sagi wakhat li potlum pukning wa basi yaudana nungai na tekta kaidana anai changhandana leiba dubuni aduna swai sidai sta ekhoi gi stress free koigi wakhal gi potlum adagi awaba sigumba si dagi lanthokna naba happiness makalam na nungai na hingnana gi lambi kari kari leikem to takbi happiness habisi aina khangadabani adu tasengbadi sorry me basi wakhandi nomagi adum lising kunthani pudi lai hairi adugi maraksida koi
waba natraga nungai ta bhai si mathung khangtre ai traffic jam ni na adu masing handan ba ma changi ai na phauri si kai no khangtre ai na khali si kai no khangtra ga di ai na kai su wakan de choose to bungam with them ne koi meditation si changi meditation is the reduction of thoughts adu mayam si masing handan ra kan dai koi na pamba kai gi thought si koi khan ba koi na pamba feelings si koi na lobja ba feelings si thought ka mari lai ne adu mai to ra ga lifestyle ki manung sa le koi gi kasai gi meditation is one component of the lifestyle masing ak na loina lifestyle oi de ti cha ba gi exercise ki magi tonga the mental hygiene ki mayam su sa gi ana sigisi laiba matam da new gi longevity disease process disease prevention adum yawi mind sina asi koi gi Massachusetts and Benson Henry Hospital da purp ta huwa bani meditation and yoga alone 43% of the healthcare expenditures handhale that means laina jing ngak thu habne laina ngak thok pai si di queen hing ba habni ado tasing basu functional MRI torga yeng matam da natraga da koi gi tonga test to da koi meditation sina isen telomere si protein particle in the chromosome sigi length na koi immunity and the longevity se decide tawi sigi length se meditation taraga hel le have telomere hel le have sima proof tawrabani aduna akoi mind si yamna maruai mind si sigi matang da koina khanaba ya basi koi gi Okinawa na island am le Japan gi island amma lady si hello tapio tapi masih siki si agina magi happiness ki matang si happiness si kanoni purposeful oi bayam na life amalei ba Okinawa da thui se moi se hi cham hen basi yam leire cham tra hen basi yam leire hai si unique oi ba world gi mafam khuding mak yam hen bai tare ada kari gi no na thijan me mutam da di moi gi si tonghan ba moi gi passion na ma masana identify to ba adoga ai skill se kai de lege se masi madu to tawning madu to bahai tare ada hari bisi ai skill si lebra adoga aina masi world si da kari no masi purpose kana ga dori bra adoga at the same time lorak padadi aina tawri ba thabuk se masi aingon da viable oi bra ai financially feasible oi bra kai ro da aina tawning pamja bisi tawraga aingon da hingbangam draga di kainta kana de doctor an hari ba posi suna component mari si suraga di moida id awab sangde aduga queen hingbagi purpose life ki purpose yamna fruitful oina yam sangna hingbasi masi maram oi yaina haiba adugi pot ni khoi passion ma maruai ai khoi skill maruai prithvi da aina khairiba posi dakar lebra at the same time aina khairiba posi na payback torok pra ingonda hingna bagi ai family thak bagi society da tin bagi adugi pose yam maruai sigi posi ma yam chawna finding ama lei walgi oina hello Hello, sir. Good morning. Good morning takpio I phone to jai ki sakol mang ki naweng ki ta to jai sa ai na hang jani ni nga sigi hidan sida expert ai khang ni ke koi gi haktang professional la ne na sa na ka de jumari tum na ta ki to koi gi koi lai nari wa hin nari me ya hai ta ko hoi tan na vi oi na koi gi hotel da gi sum thau za bu ko ba di e dum ai king dang gi hay na ba mi lai bu ko sa sugum ba sigi koi gi hotel da kai hai ta yum da to ji ga mapan hay di da gi da ni thai bu me am ti ga koi gi haktang da kari sho ni ai lai cho e di khang ga ju dum di tan na ri ni ko sa do sigi matang da ju khong ja ni me du ko kai gum ko gi cái gì na yam ba di jung di thau loi pui ko do koi hong di yam na kara mu gi ya kai ka thong thai na di sing gum ba kai gum ba tau ba mai am se sing ba ku di mai khu sin na ga imung da dum nai san la ga di lai ni adu ko gi apoi ba da lai ba jing na ju ku gi plastic kum ba mai tha ba ko pa tau na sa sum ba di akang da yam na sum nai di masaki wo ni da hai adu expert ai kharan ta ta ja ho bi sa funny sobna habi ki da loina yaw re akoi gi health si koi na se imung da sak thong pagi mai khu mai rang khoi so ibani atagi koi gi balance diet hai ta re som thau hen ba adu hen ba si balance diet oina chaw hai bi si indication le ri ni atuga environment gi kari gi su yapna maruai akoi bada safe oi bra infectious oi bra ko bra atagi tonga tong chemical mai ha ma le re aduna hari sing si mayam si koi ngak thok pai si kana ngak thok dui no
asi akwai creation ne human creation ne climate change kana na hela ino di akwai human change human creation ne tasing na harabda insect me am si leita bada prithvi tumne ado mi si amta leita bada prithvi si flourish tawne hari ne kaino da akwai creation aduna hojikti prithvi si da khangak padagi akwai isana rectify tawna baina hojik tonga ma policy me am sem kare climate change mari lena ba hojik tasing harada ozone layer si repair to bahawre har sini yam nungai ba pawne akwai da tonga ba akwai fossil fuel sina da badagi hana tawramba aran ba thabak thoram mayam do khoina khara check to badagi matunda repair to rei hojik si lepasu yada ba masi koi point of no return ai du lakhidor ba adu human being si hingbangam bagi sakti si leira oidoi ne ba aduna hojik climate change si akwai hingbagi da am chaw threat am oire habasi haire du loina na asagi chaba thakpagi mayam du madi akoina su han su panja kare ado hari sing si koi de laina ji si matang thakoi prevention ni matang sida akoi regular checkup si machangi regular screening akoina taw matam sida ana phangdabi yai phangdre na paisa manguna te ado kayum kana phangbi yai phangaga di akoina ngalinge da laing bagi chance ma phangi aduga ana ba leitre sunglai leitre haragadi koine prevent tawna bagi tanjam su phangeba akoina thengnajabda health check taw mutamda aorta ina koi heart gi thore achauba iu tongwa abdomen celisi masida pungthok ba haitar aneurysm kawi ine ma pamgi damaina asi pukharaga ayam thuna si akoina ultrasound taw adu phangakwa adagidi kenu tawraga laing thue stent hapaga operation su tawdai du stent su hapki adagi khangdaba masarati diabetes haikatna wang leramba aduna adagi kayum kan da masa si nungai ti haina tar laaga kini ani maki yaramda ba aidi taseng budi kini ni ya doi maram si tonga factor di mem lekre adu diabetes is one factor aduna kini solok ba kolok pa dagi bp se haikatna wang leramba kayum kan da hek cancer hek phangba ya si thueba aduna health check si regularly tawba aduga prevent hakchang pharingai sida dum tawbu ki kana basu le sigi matang da kanoni koi ki vehicle diloina health check tawe vehicle health check tawe mi we tawde America da 2018 da health check si 8% khak tawe chako khraba mafam che ado India da di record su leite yam ju handaramani ado masing tam no gyan di tanara aina thoriba gari anan baduna chang nai na check toraga ngasi ai chatliba si kari hayeng chahi ani matungda diabetes narakadoribra heart narakadoribra haibasi check toraga na khangdori adu khangdana ai hakchang phari na sum leragadi madu yam aran bani ngak thok pa haibasi taseng badi ngang miroling de hore miroling de prevention se hore miroling da chaga da thakda mayam lekre adi even pol aphaw da mama pa sin puraga vaccination tawsi prevention mani agi adu khara chaw agasi akoina isa adult ke su tongham leina mayam lei hepatitis C hepatitis B adagi pneumonia hari sing siloi ngak thok ya ba vaccine le ba ngak tane ba aduga regular health check tawraga cancer mayam detect tawi ai e dagi natraga ultrasound dagi CT dagi asi mayam si tawraga di anab singan laing hoba aduga result su phajaba aduga paisa su tingda ba hai tare ngal na laing hori adu henjel laga di complication laga di paisa su tingi aduga imung da sam chaw problem mo ni hoi aduga masi loinamak khoi khangminare ngasi gi program sigi through the doctor na yam number chum su loina takpire aduna akhoina yamna healthy oina hakchang fana nungai ai fana aduga kenosi phangnanabagi damakta kari factors khudamoina ngasai caller sing na su ningsing birakhiba hidak managi polam sing chijinaba churubiri thakpa adigi hakchang sajel tawa masigi masa khaina doctor na amta takpiram ano buchai si dai khoi pumno hakchang fana leina nabagi dam hoi ngak thok pagi di ayam na khangdabadi internet ti khangna tawri ngak ta indaba kana matana sari saraga in thare sari in badi nate ado ekhoi na khwaidai maru ina IC healthy winning bam sange adoga implement awam sange ai na da basi sahi amagi matongda ani matongda na dri privacy khoi yenthok am su sange na basi khanga ga dinga na khangho di ekhoi na laing bu ma lai ja khare aduna regular health check tawba ma similar aduga
चाबगी थकपगी हक्सांग की सिस्टम की जी सिस्टम खुदी मक्से लोइना मरुई रेस्पिरेटरी ट्रैक हाइरो मसिदा सोइसी कई कई ने सोहनगे सी नु खंगे आइदी एटमॉस्फेयर पोल्यूशन दी स्मोकिंग तोंगा तोंगा ब मयाम सी लोइन लेखरे हार्ट सोन बसिसु दुम खंगे डॉक्टर मरुने सेडेंटरी वॉक अदगी यामना कोई एनिमल फैट याम चाबा खोपा ओबेसिटी लेबा खोपा सी मयाम सी लोइना मसी हार्ट मरुना डिपॉजिट तौरपा कोलेस्टेरोल डिपॉजिट तौरगा maduna phullaga heart attack kain tawse india gi si sathibam na haji si nahada heart attack sam taw lifestyle si taseng budi world health organization koi the warn taw si su akoi lifestyle si ho hai bani kero da koi gi si basi heart na si ba heart attack na si ba si angang da su to khole sahi kuntra da sum to khole ba aduga hojik lai ba junk food mayam ma lai ba dagi sedentary work lai baru na corporate world su stress yam hen ba doctor adagi physical activities handa ba adun habjikti even corporate organizations in the corporate wellness na lai mamai thang di wellness center si yam chawna wer ka doini doctor akoi ni tori ba allopathy si di lai na ra ga laying ba ne doctor na ra khanga kan da laying ba aduga wellness si da la ka doisina na dringai si da na da na ba ngakthok ba adu haksang si fana leina ba thamba haidare adugi damakta ni ngasai lifestyle haise lifestyle adi ana amtana te na da ngaktani na ba ngakthok na ba adu ngakthok pa ngam rai si ngamme adu ngasai gi akhoi gi lai ba disease process ma am se akhoi gi sari ba thai ba exercise si mari am leina aduna ni punsi si sum me bi mafam khara da sangi ba kholi ba tawri si adu me punsi si adum sangbi ai have tare akwai hatsabani have tare amramda through our lifestyle akwai indiscriminate akwai lifestyle hai tare sina yamba hatsabani aduna health is very very personal kanoni issue ni aduna sigisi akwai care loba machangi regular health check tawba aduga ngalinga dalaing hoba aduga kaibala na wale ramdragana adugi ana pangak thokna bagi se isana special care lobam sa okay yam nungai jere koi khudingmak hakchang isa na doctor na chutak pire isa hakchang phaba haiba se ai isa na isa gi section jabani haidana aduna aina kanagumba mda nang na safataba yade na taugado te ai isa na faragadi miyoi khudingmak na lebak se gi mipum khudingmak hakchang faragadi wakal su farakani wakal faragadi chokot pagi wakalon lakani he na chokolakani duga anu buchai na pumnumak hakchang fana leiba pina birasanu yam nungai jare khoi chillaba matam kai thokpiduna ngasi ana ye gyawdan hakchang fana leiba haiba hiram asida mamal yamlaba wafum kaya thambiramba chairman and managing director Caesar Hospitals Dr. Kundungum Palin lingbiraktan ofum kaya takpikhiba Dr. Bu thagachari thank you very much and let us take care of our health thank you